Wari sapuna tabinabagidmk taramna ookchabaga loinana laubirasi Amit Kumar huidrombagi The Bus Stand Wari asigi Season 2 taranithoi suba tangka mamli tobo marak asida nupa amagi sabanda sumangda chumdringna lepliba adu ure uba maktada tu kyaw phabu chungi adubu munna yengsinbadi lepte ahanbada thacha kanano haiduna kawrami adubu miyoi adunadi karisu khumlaktana tuminna leptun lei amuksu hek thacha lakliba mi adu loya oiriboi ningduna langtaknaba phawri maduna maram oiraga akiba pumba sumang kiduna mangkol adudagi tapna kumthari aduga kawri kanano daloya ro adubu handaksu karisu khumlakte madugi mahutta chumdring leplamba adu tapna lengba hori aduga sekli thajugi maiki tamna sangsinba horakpada thaja khongpham ama ani halli handak bukti thaja kirap tawi kina khonjal anikpa amaga loinana amuk hangli kanano duda leirbedo ha kanano haibene mahakna kauriba hangliba adu kari sutadana tuminna adum changlakpadi lepte matam adu thaja hena akiba phauruktuna maning halakpada khudi thireduna tusin kibagi anaba khangai sakhangdaba ama mahak tamna athengba amamba ahingsida changlakle haiduna masa kanjanaba hotnabadu kawkre adubo leptana changsilakleba nupa adu mahaki hek manak yaurakpada khudak kulladuna nonthari aduga hari thaja ai lakle aine nangi daloyane asumna khonjel niyom chumdaba amana hairakba aduda thaja mamit adu lauthokpa makai yengduna rupa aduda lei adubo masigi matung taba thodok sidi kanana sukhangkidre tongalakpa matam aduda Brajalal amadi Purnima momon noktuna wari asum sanari Brajalal nai nupi noigi hongnabine keri makai pendabi kebada paisa pamudaba kebada matam pamudabado ngasi tu ohoi nangbo kari nupa noina khak nupi da pangai hayabro nupa noigi hongnabi hanu hana oirasu au mitabado tawdu saru sumaina keraga leibana phatro masi jajat yam ngangini he aina haidi ngasidi nacha nupido unarudobanina magi apambadusu sinbirabani aduna aikhoina haibada phajana yaraklani isa dugi manakta kharanga na chasi haibasi nangna thinta haleba is khara kedradi kaino aisuna hani kaino mai dudi loina khuire ado ai wafam amada hudokena Purnima noklamba maithong adu haiphet suktharap tawi karino hayune kari mukpendrage asukuina isagi damaktani haidana tawriba mayamse ngasi phawbada ise hoina sega maiga haibidabase ai kharadi warawi haurabra nangi kochi do amo aduinati aise haifam thopani ainadi ise singsi amattani haidana khanjabani ado moinadi ikhan khandaba mali is kari su khaluno moigi wabo moina moigi thokpa adum lejesani ado nangidi nupi ngaktanina ihe nangbu yare me nangidi ai lerisidi adu ngaktani nangidi moide su adumaina haibro Brajalal Purnima gi manakta changsila aduga tapna hairi apangbi moibu aina thawai makni khalamladi nangbu aigi oiramgadro Purnima wa ngangkhidre tuminna Brajalal gi wa aduda munna khali mahaki matau aduda nokphet tawduna Brajalal na amuk makhatari wakhal seran turan khangano chatawrise nasa nupi lawbani hanu thangda amukai horanu Brajalal nokphet tawramlaga mapanda mahakbu ngairamlage haibagi matagum thokre Purnima haifom khangdre nungai gadra nungai roidra haibadu adubu Brajalal ki akonbada hairamba wahi adudadi mahaksu nokphet tawrai asumna Brajalal ki hai singlaba sumadyai puraba wahi kayana tawduna mahaki nupi singasi mahaki manakta lengdana loinamak leiribani
Purnima amadi Barjalal makoi anisu gari adu thoduna bonda nungaina macha nupiki manakta lakli. Adubu Purnima gi thawai adudi irum lumtre. Maramdi mahaki pambom asi nahan kaiga manadaba mawongda yamna kanna chongle. Wakhalda khanjai. As karino ning asisibo. Nahan kaiga manateda. Wakhal asi khanna khana asum lakbana hausikti thajana leiriba laikai adu yausilakle. Matam adudadi leirak aduda mi ayamba tholaktuna leiramba adu ore. Matam duda Barjalal gi wakhalda khale. Karino mi hat paloya tholakle haiduna laikai si amu wa thoklaba jala. Aduga Purnima nadi asumna mukhali. As aina mihunse kaino mitau tawi haidi asigi oiba taredana. Sanu pidupu kamdauram doino ibo. Tapna asum miyam maraktuda gari thaurakpana thajagi leifum adugi thongal yaure. Thongalda gari hek khamlaga kumthaba matam adudadi leiramliba miyam aduda Purnima mapi ira chele. Pakhatpana henman kiduna aduga Barjalal su mi paiba phaure. Pamhibagi sumang hek yaubaga mafam aduda laikagi president member amadi maira paibi mayam sing leiramba du ure. Marak aduda Syam loya amadi makoigi imung su yauri. Matam aduda laikagi president aduna hari. Somla thajabu hek pokpiba ima pabungse. Barjalal na khumi. Mani kari to yaurabagi. Ai laikai sigi club ki president ni ming na paka sana kawi. Saukri sida phambiyo. Ai khoi su pau pijarake haiduna khanjarambani. Purnima akibani yomlaba mamit adu koi leiduna mayam maraktuda yengi. Adubo thajadi udi. Sumdawbani. Ngarang si somgi ichanupi thaja numidang athengbadagi yumsida hanjalaktre. Wahi asi hek haibada Purnima sor thingat khiduna gyan mangduna lekthari. Maduda mahi koirang langnaduna mahakpu imung tamna thangjinkhre. Adubo mifam asidi makha adumak chathari. Paka sanana hari. Wari se phajana mukta khanase. Ine sisu aina wahi soikibadagi haigadori bar khangdre gyan mangkhre. Masigi damuktadi aibu mayamna ngakpiyo. Wari se ekta samjalage. Ngarang si thaja numidang hangsit langbu oina mangol asida phamduna lehubani. Mahaki mama binan uhawi hai. Adubu madugi makha tabadadi kanana sukari sukhangdre. Aduna maram oraga masi nongalakba asida mayamgi mifam kauduna nupi masa si chen chong libra natraga kamdau khrabano haibadu khanasi hairibani. Masida mapa am oina kari haibiningi. President gi wahang asida pamhaiba amadi Barjalal mitchana na yengnei. Adubo pamhaibana hana wa haiba hore. Aigi hek I matungi isa maktina chadi. Adubo isa sakna imung asida yokjabani. Ngarang isa nupi asina halaktaba si aisu thamoy sokra nungaiti. Adubo miyoi kharana aidi poktaba mapani haiduna lana khanbiribra aranba mideng adu thadokpiyo. Mayamgi mafamda khullo duna haijari. Nupi masado aigisu isani. Pamhaiba mamittagi mafi phawu sintarai. Mahaki matau aduda president aduna pukning thamjinbiri. Matam aduda Barjalal chingnaba amagi mityengda loyada munna yengduna lei. Loyadi wa machet ama fawa ngangdana ungduna phamle. Mahaki nak yetana mama mapa amadi leisna su phamle. Tauramliba mawong asi Barjalal di angakpagi matau oikre. Mayam adu wa mathang asum khanai. Police da taksira haina su khanai. Adubo khara amana nupi macha adu chen chongba thoglamladi phajaroi hainarakpasu yawi. Khara amana chen chonglambu oirabadi haidokpu mi lakani hainari. Mahi mana khanjabu wafam loina hainari. Adubo khanaribu wafam kaya asigi manungda hena chingnaningai oibasi loya. Leisna amadi lanthoibani. Makhoi ahungi matangda mayamna khanarakba asina hena chingnahanba haidu oire. Amana asum tamnarakpada lanthoiba amadi thaja mari leinaba male haina hainarakpasu yawi.
Madugi wafam adudani loya hena achakpa maida ghi haiba du oiribase aduga nakal amarom dana matam koina loyan jail da leiruraga thoglukba sigi numidangda nupi macha asi mangkiba asi jingnaningai oi haibasi mipum khuding na hainarakle aduga pomnamak asigi langla langjil asi laisnana khangpham thoi haiduna saunarakpasu yaure khara amana amuk lanthoibaga mari leinaba mali hairabanina lanthoibada wahang pawhang tawduna thigat famsu thoi haibasi chibon ngangnei pomnamaksi taruba loya thamoi kaire matam kaya changna sagatcharakpa thajagi wakhal aremba tare khalubada khangba ngamdana miludagi pirang sinthari adubu somdadi mai hauna pomnamaktu chingnariba barjalalna haugullaktuna asumna hari mayam amukta tabiyo aina haijaribase ai thajagi mapani hoi isadu aigi minungsi phangdrabada mafam asida matam khara laikre adubo ngarang amadi ngasi ahingi lonabada ichana mangkiba asidi ayhak supenti isagi kanasu leitre haibege matagum kana matana thoi bidaba mali madugi damakta mappa aina chauna lanthengna gani Berjalalgi wafam asi lan chatkrani haiduna maira paibi amana haugallaktuna asumna hari somso adumaina lan khanbikino laikai sigi aikhoi mayam leiri aikhoina chingnaba kaya asisu wahang pahung tawkini aikhoida thajaba thambiyo aikhoina somgi nungaitanaba karisu tawroi adubu wafam aduna khara phagadra hairaga Berjalal mai hauba makhai henna saurakle Berjalal hari isadu bahausisu karimta langla langjil khangdana leirisibu amuk kari tawrupang aikidoino isaduna phatanungda thoklamladi nakhoi madugi daida puba ngamladro chumbadi chumjarabasu Berjalalgi wafam asida mahi saunarakpa yaunare khara amadi haugatuna chana khibasu yaure aduga khara amasu murum ngangnaduna lei amuk Berjalal na makhatari ai haujamak chatkani isa adubu phangnanaba ai police ta case tawrugani asumna mahaki nupina imungda gyan manglaga laikiba adu kauthoknaba pamhaibagi imungda changkhre adubu somdadi loya thamoi kaina thajabu sonjari thaja nangbu kaida leibage nangbu ai lakpa ngairamgani haraga karino ngasi nangna aigi ifamdagi chatkibase aigi chingnariba mayam ase amuktadi ko oluba wahi singasi hairaduna loya thawai chakna phamli mahaki nakalda phamlibi machan nupi laisnasu chingnaba wakhal amada leiri ise thaja ainadi nahaksi yamna thajarubani adubo ise nangna tawrisidi ai yamna pendi ibungbu awafamda tare haiduna hekta miraiba adudi isegi thamoido karamba thamoino adubo somdana lanthoiba phamungda heptuna mamittagi mapi sinthana manakta phamliba safabada paudamli itaw ai atai karisu mata khandi adubo thajana karisu haramdana mangkibase tofum khangdi aigi oiba phanglaroi khalasu mana lengdana leiraga aina nungai jabani aina isa iyo tik launa phadrasu mabu uradi anabu kawbani ngasi hauji aina phamungdagi hagut kangkhatpa nungai trise ma urabadi khara phagadabani aduga karigino mayamsina aingonda loina chingnarisibo karimtasu hagutuna tawbu ngamdaba aina thajaga loina rui haibagidamukta aingonda aranbu midyeng yenglibase ai khara pende safabana hari adugi wadudi thoina khanjiluno loina rupa kawbunina chingnafamdi thoi madu phananaba aikhoina sengna pautamlaga loiredana lanthoibana adubu laikai sisu khara henmale yumdagi mapan kaya thoksidaba ise moina hekta chingni aina haujiku nupido pami natraga mangalagena tawba ngambagi pangal su leitrabase hekta makhoina lana ubi safabana yarese kaishu kalurano aisu leirisidi aikhoi mayam leiri asumna makhoi anisu wari kaya asi khanaduna leiri adubu matamna sum haukiduna numidangi matam yaure leiramba tilamba leikagi mi khudingsu tapna chatna khiduna thajagi mayum asi kanasu leitre supnaki pamhaiba bina Berjalal amadi purnima khakta mangaire mai hauba makai sauramba Berjalal su wari kaya sitabadagi kari su haikidre adubo machanupi asibu phangnanaba wadi khanari
somdana leisna mabung loyagi mataudu ubada ningam jadre wakal sing asida bhap oirudadana ngasidi namidang chak tokpagi kolik phengba si leisna matumta maningda phengdun lei mama mapa hoisu kari tawrabano ngasidi imungda changduna leina kre leisna di wakal asida ungduna kon phenglingai tunglomdagi nungsit ayingba ama tapna liri liri silai matamduda masa maudu ingtharakpadagi ingli laurakpadagi wakal lakle madudi matumtani maning sida kon fenglibase nahan kaide mamana sangduna pengbani adubo ngasidi wakal amuksu khandokle madudi karisu nungaitaba thokloi haina asumna asum kon penglingai maninglomda nupa naha amana yamna wabagi maongda sor honba adu mami sami oina tarai maduda leisna swai heklawi kon penglamba adu chap lepi adubo makhutadi pengliba kol adu paiduna haugalai aduga maninglomda yengi hainabadi leiba jani kida gisalla adi wakal loina makawi haibase kiri haiduna imungda changbasu tawde aduga imungi mi kauthokpasu tawde supnaki akiba si hena khangingba langtaknaba helaktuna akibada mai onsili haiduni masimakni leisnana tawribase kiri haiduna imungda mama mapa kaubagi mahutta onsindun yengli khonjal tholakliba adugi mai kai yengsiluba matam asida wapal marum asida mi amagi mami chawna taribadu uriba sisu mi du phambagi mami adubo ngaihak leiraga mi adu haugalakpa matamdadi mi adu adukki matik wangi madu ubada leisna jing phau lawi hakchang pumbase adubo uriba adu yenglingai khanghoudana mahakna pairiba kon adu fat nanthoktuna taki maduda kon tabagi khonjal ahub aduda leisna khangprek khangladun laurai mahakna laurakba adudadi imungdagi loina chenthori matamdu leisna thak thak niktun lerami mahaki matau aduda khangladuna imungda prap prap butsindun pothali mama aduna kupsen senaduna numitsigi ahing sima haukina basini adubo mabung loya asidi mahakna yumda tholkpa matam asida oiramliba kaya asi ubada tawfam khangdre mangonda akiba haibadu amatta leitre aduna maram oraga hena khangningle haiduni imong sil toriba si chapchana khangdoknabagidamakta maning thonglomda tholaktuna lei aduga leisnana ukiba adu mahaksu ugadra haiduna wapal marum aduwaida sangsili ngayakti mahaksu koyeng yengi adubo karisu ude adubo tapna nungsit ayingba ama silaktuna wapal marum adugi wangmada nupa manba ama lepadu urakle matam adu loyana mi adubo kawi adubo karisu kumlakte tuminna leptuna lei maduda loya hanjin kausili adubo sukum hek kumalakte loya hena langtak naraktuna wapal adugi wangmada thorak na bahonai adubo wapal adu kharasu kungbanina pak hek yade chap yungna leptuna leiramba mi adusu tapna mamai onthokkhiduna chatpa haukhre matam aduda loya hena langtak naraktuna wapal adu namduna phaudorakle mahakna phaudorakpa matam adudadi mi adu phanayam sangna chatkhiduna lambi sorok adu yaukhre mahakna chatkhiba matamda akoibeda thaliba bulb sing adu muttawagi mawongda khabli ngali maduda loya chap chana khangle madudi mahakna uriba si mi nate achamba karigumba amata nate haibase maduna maram oraga mamang thakta asigumba kaya thengnarakibana thoina akibadi leitreduna karino khangdaba asibu innaraklibani asumna loya senchat chatuna mami adubo inarakpa aduna haujikti bus stand adu yoksilakle mafam adu hek yobagadi mami adu mangkre matamduda loya khangle madudi bus stand asi achamba natre mamang thakta thawdok kaya su thokre aduga haujiksu thawdok kaya ama leiri haibase
aduna maram oiraga loya mafam aduda koilei leiduna yengli thabal su khara phabagum tawbanina pumam mambadi nate pangtheng theng banatrasu lambi si mi ama phabu ude gari su amatta cendre matam asida loya ge wakalda ama lai madudi mahaki machan nupida hek hek aki akhang thogalibasi masina soidana oigani haina maduna maram oiraga mafam asida kari ahenba thogdok ama amuk thokiduna laisnaga mari lainaraklibuna haibasi khanba horaklei asumna khanna leiringai mang leiriba adudagi kariguma posak ama takibagi khonjal tari loya mahaki purit khauda koima maduna phone adu lokthorai phone adugi flashlight thanduna mang adu tamna tapna changsilabasu makol adu hena hauna tari maduda loya hena akib amasu phorklei tapna changsilakpana mang adugi hek mamangda leptun lei mang aduda torchlight aduna kapsinba matamdadi manung adu kari su ude adubu manungda tariba utsing adudi angakwa mawngda tapna manungda paiduna lei ngaihak yenglamlaba matungda pairiba utsing adu makhada takre maduda loya angakwa phangna yengduna leiri adubu kari su lengkidre amadi makhol su thoglakidre masina maram oraga mamai hut leithorktuna hange tawi adubu manung adudagi saru polangi khusa ama thinkalai aduga mangi mapal aduda tap pari matamduda loya fat amuk onthoktun yengi matam aduda ure madudi mang mapan aduda sarugi khusa ama paiduna leire haibado amukasu tapna khusa ama amuk thinkalakuna chap manaba mawngda pairi loya handakti humang mapi ka bahorakle adubu khongpham adudi sukleng lengte asumna ngaihak yengdun leiringai manungdagi saru polang ama khangau haugalukuna doya da songsilai aduga sokon konsin kiduna mang aduda loya pusingsin kre loya kari su lawba ngamhodana mang adugi manung aduda makok ngi yungsin tasin kre somdana thaja mamit adu phi ama kisili masin adusu wa ngang bangam ba kisili aduga makhong makut adusu punsinduna ka amagi phamung da leiri ka adu phau ngakta lei phau mataktani mana leiri badusu adubo sokthara baksang asinadi lengba otfa phau phajuna ngamdre mahakna sumna tadun leiringai ka aduda mi manba ama changlakliba adu makhongsu sekli sekpagum tawi adubo khonjal adudi amukta tadri thaja ngasidi aina nakoi imungda laman khumnabu honarakpada nangbu aina mafam asida phadun thamri asumna wahi khara asikak hairamlaga changlakliba nipa manba adu sor phungatpa amagumna tawrumlaga khonglei thuna amu mafam adudagi thokre hausikti thaja khangle madudi mahakna leiriba asi phau thampham kai aduni haibase thaja wa ngangbadi ngamda yam wana mapi sintana kapli karimta su ubanati adubo mahakna sungtha thajarudaba misak asina numidang adudu laktuna mahakbu gyan manghalaga mafam asida puraktuna thamkibani numidang adudu okiba adudi adukki matik akiba masakni laklibani pa adu lanthoibagi saong sabanga yamna mani adubo lanthoibani haibamakti yadi mamai mamit adu inai tana pumtai tei mamit adusu I phatba kaya taisin bana maram oiraga sakpham adu mayek sengna uti mahakna changsilaktuna mangonda non tharaktuna wa nganglakpagi sakpham du ubada thaja adumak lekthakibani mahakna gyan tarakpa matamdadi mafam asida mamit machin makhong makut punsinduna leiramlibani somdana pamhaiba imungduda ungduna brajalal amadi purnimaga punna phamli ahing phana thenglaba si phawba tumthaba yadre mahaki mahina tawduna machanupi adubo thigedaba adusu sigi matangda phajana khangdabanina upai leitre asumna sum leirambadagi hena thengjilaktuna makhoi
tumbagi phamung himnare asum lainarambadagi mathang uithanarakpa yauri Purnima su wamalladuna uitharaktuna tumthakiba khanghaudre ngaiak tumtharuraba matungda pring songba makai mikap thoktuna haugalai matamduda nakalda tumliba Brajalal na hanglai kaidore nangbo Purnima na Isanupido kaidoraba Isanupido ha aigi inakta laglami aduga yamna kaplami Brajalal na hai thoini henjina su khanjalunuse hayeng nongan baga kari no hena khanaraga tausi Purnima na hai as khangdre ta isado kadai da bulerum gadoino Brajalal na yare tokrose wari sigi mathangi part ngai minasi